MLA na khudum chanduna leiriba Mogo ki gem mining industry area singda military junta na air strike sathakre mioi kunthra gi mayada hat kre haidi haukiba sahi 2021 gi February da military junta na leba adu ku tawduna pasin khraba matung ikan kanadana 2024 gi July tha da gi hauna military junta gi mathakta lal hauriba Tang National Liberation Army MLA na khudum chanduna operate tawduna lakhiba Southeast Asia country gi manungda khwaidagi hena mamal tangba Lucky Stone Gem ki mining industry na leiriba Mogok Township ki Shuga Wat ki jaga sing haukiba sagol se numit ki numidang pung nipan makhai taba matamda military junta na akanba air strike chathaduna mioi kunthra gi mathakta hat khre haidi asiba mi gi masing hengalakpa yadi haidiba maming leiraba khwaidagi hena sendong yamna phangliba gem mining industry na leiriba jaga ase Myanmar gi khwaidagi chawba anisuba City oiriba Mandalay dagi awang nongpok lomda kilometer chamaga 15 rom chatlaga leiba mafam amani haidi Military junta na sathakiba attack adugi matangda rival group ama oiriba Tang National Liberation Army gi maikaidagi phongdokhibada air strike aduda nupi miron bi yauna mioi kunmathoi sikhi sirabasing adu ayambana nupi ngaktani asiba migi masang hengalakpa yari thodo aduda mioi kya amasu aso apan nangkhe air strike aduda Buddhist lining pusingi building amasung yung kya ama ata thoki mogok hairiba mafam ase Upper Mandalay region da khwaidagi chawba atangba Lucky Stone ama oiriba Ruby Mining Center amani haidi air strike aduda Mogok ki Shigawat da leiba Buddhist monastery gi area da akan mong da target tawki sikhiba musing adugi manungda hojik phawda nupi 13 yaure haba confirm tawre aka atoi thokiba yumgi masing 15 romni asopa migi masing asi hengalakpa yari thodo asigi matang da mafam adugi miyosing gi maikaidagi de military junta kibana sabchana comment amata haidu haba yadri military junta gi maikaidagi su thodo asigi matang da hojik phawba comment amata phongdokpa leitre adum oinamak military junta gi maikaidagi di makhoina target tawkiba jaga sing adu rival sing na khudum chanduna leiriba mafam sing nei rival sing adu leire haba khanglaba mafam sing adu khakta da target tawbani haidi panba yabadi haukiba tha khara sida rival sing na occupy toramba mafam kaya ama military junta na leptana loksinbagi thabak chatharakli bani haidi President rule pamba Congress kumba party labor makhata na PR adumak lakhiri hana MLA sushindro na phongdokre Manipur miyamna state asida popular government amal laihanba pamlaga so President rule pamjaba Congress kumba political party sing laibana Manipur da makhata na adumak President rule thamlakhi gani hana khurai kendra ge MLA sushindro na phongdokre Laisang them sagai apunba lobna senduna ngarang khurai sajor community hall da pangthokiba sagai asigi afaba mahero singda mana lan thokpagi thoromgi nakalda paumi singna hangba wahang amagi pakhumda mathaki wafam ase MLA sushindro na phongdokladuna mahakna hai mapungona state asida president rule lakraba matungdana miyamda President rule asibu pamdaba sarabasu PR laktringai amadi hek lakhibaga Congress ki rusingba singna phongdokhiba wafam sing miyamna amu hanna nainaba mathau tai Manipur da President rule lakpa matamda Congress ki President oiriba MLA K Megasandra BJP ki double engine adu Congress ki Brahmastra missile kapadagi engine nama fail oire han phongdokhibane amadi Congress MP Bimal Akojam amadi atai Congress rusingba singna Parliament state asida PR thamnaba demand tawkhibane asuna Congress ki leiriba MLA manga asina state dagi lenga intubada achauba thodang laukhraga ngasina PR gi mayokta leiba amuk sarakpa si miyambu apangba sibane makhoigi asiguma thamoi sengdaba thawong kaya asina state asida ngasi sumakha tana PR asi lakhibani haikhe Congress na Manipur yauna leiba asigi tongan tongan mafamda chatharagliba voter adhikar jatra gi matangda palladuna Congress na chathariba khongjang asi yamna maram chade makhoina khongjang asi state asida sangsindringaida makhoina hadak pangthokiba Lok Sabha mikhalda mataw karamna mai paki haiba du hana nainamba tai Lok Sabha mikhala du da sing amadi tampaki mafam ayambada Congress na mataw karamna vote phangki habisi miyamna khangnarabani aduna makhoigi asoiba du hana semdokpa mathau tai haiba wafam MLA sushindro na phongdokhe German bu Unified Command oina khankhre mamang sahi 2024 gi November 20 da tongan ba armed constituent 13 leiriba keno gi maikaidagi lob Sire Kuki army gi command amagi makhada thamnaba lawkhiba warab ki matungena Major General TH German bu keno gi Unified Command oina appoint tawkhre hana lob asigi serola mana haide Zeroras na makha tana hairibana organization asi hena mapangal kankhat hananaba yamna kupna khanaraba matungda keno gi makhada leiriba armed group 13 asigi commander in chief singna mot amata oina warab asi lawkhibani haide Major General TH German mahakna haujuk puriba Defense Secretary number 2 keno asigi mathakta August 13 tagi Unified Command gi thau puragani haide
illegal immigrants singi mayokta Mizoram da MZP na protest athakre laiba asigi awang nongpo state sing da illegal immigrants sing leptana changsilaktuna khunda laita siliba kaya asigi mayokta central government ki maikai dagi athubada sabsaba action lawgadabani haina garang Mizo Zirlai Pal MZP na Aizol ki Banapa holder set in protest athakre laiba asigi awang nongpo state sin bathung na illegal immigrants sing ki mayokta sathaba khongjang ki manungchan na garang Mizoram da khongjang adu sathakibane khongjang asimaro in laiba asigi north east state control tobangam daba maong the illegal immigrants in leptana sangsilakpa sina region asiki demographic imbalance thohale north east state asi tongan ba jati kayana punsilaga khundaba itop topa itihasaki masak lejaba lamdam amane khwaidagi hena maru oidibase Myanmar amasung Bangladesh lomdagi leptana mitop kya sangsilaki basine Indo Myanmar border gi porous border sing da Myanmar dagi Kuki mayam ama Mizoram amasung thangnaba state sing da sangsilatuna demographic imbalance thohale maroina Manipur amasung Mizoram da Kuki illegal immigrants singi asoba sai theng phang la haina MZP gi maikai dagi phongdokre Assam gi yellow bi singna tumina leirabadi sahi kun gi matung da mitop na mapu o hauragani hana phongdokre Assam gi yellow mi singna sakhang da bamyo singda lamyon ba amasung lanthum sandokpa tawroidabane Assam da nongma gi mitop leptana sangsilakli ba amasung khunda laita salakli ba kaya sigi matang da Assami singna tumina leiba tarabadi ngasidagi sahi kun gi matung da mitop na mapu oiragane sakhang da chief minister amana Independence Day gi phira singkhalagani haina Assam gi chief minister Hemanta Biswa Sharma na phongdokre Mahana Makata na haikibada Assam da demographic threat ama piraklibase yamna nungnang ningai ne Assam ki ahanba chief minister oiram khiba Lokpriya Gopinath Bordoloina Assam da miyeng amagaloina na state adu da mitop sing thingna ba section waro kya phongdok lam khibane Assam ki miyo sing na mitop da lam yondana ba amasung makhoi bu sangjapam pidana ba akan wa phong kya hairam khibane adu ba hau ki ba sahi humudra ga manga lom ki matam asida Assami sing na section da bada ki mitop kya ama leptana sangsilaktuna ngasidi makhoi ki asawa force ama sagat khre mitop sing aduna Assam ki napi masa kya bu longna leina duna dharma onthok pa yauna lab jihad na singbagi thong kya sa tharakle masigi matakta mitop sing aduna Assam ki political power amasung economic strength paisenduna leptana honarakle mitop singna satharakle ba thong singa sida Assami singna tumina license ba amasung compromise tawba tarabadi sahi taramanga gi matungda Assam ki minister gi sada marphu di mitop na oikhraga ni hana Assami singi maraibaksu tambangamlaro haike Aadhaar amasung voter ID makhatana citizenship proof document oiraroi smart citizenship card chanaragani hairi laiba asida hujik sanariba Aadhaar card voter ID natraga ration card asi laiba asigi citizenship ama oire haibagi proof pibada matik chadaba ama oibana government gi maikai degi anoba khongthang ama oina atoba matamda smart citizenship card launch satharagani hairi pawgi source asina makhatana hairibana laiba asida Aadhaar card voter ID amasung ration card na chingba hodokrabasu tongan ba government gi database kaya ama huranba amasung fake identity card kaya sabagi thodok kaya thengnaba asina document sing asina kadai citizenship amani haibagi proof piba ngamlibagi haibagi achauba wahang ama oire maramaduna data huranba amadi fake document kya sabagi thengnariba problem sing ase laksinaba amasung India citizen singi oina secure oiba identity system ama thamnabagi damak central government gi maikai anoba khongthang ama oina smart citizen card ase chana hanabagi khongthang ase lokhalakibani haire Aadhaar card ase ihan hana chanaba haukiba matamda citizen singi oiba secure document ama oina launa khibani aduma pu haukiba matam kharasida Aadhaar data leak oiba yauna fake Aadhaar center kaya ama hangdokpaga loinana ain kaina sangsilakpa mitop kaya ama sasinaba Aadhaar card kaya paiduna laiba asigi citizen ni haina claim tawba kya yaure maramaduna Supreme Court ki oiba directive kya leirakasu Aadhaar card asil lakadoriba census amasung survey asida citizen amagi final proof oina sakhangba tawroi Aadhaar card natana voter card ration card natraga pan card na singba singsu leba asigi asengba citizenship amani haibagi document oiraro haire leba asida ain kaina sangsilako miyoi kya ama irai laina fake Aadhaar card passport amasung birth certificate kya semlaga paiba yaure aduma puleba asigi citizen kya maroina general category sing phawba birth natraga caste certificate na singba maroiba document kya amasu paina dabana citizenship pibada problem kya amasu mayok nare maramaduna problem sing ase solve tawnabagi damakta central government gi maikai degi lebak sin bathungna pangthokadoriba census amasu survey gi processing ase loiraba matungda smart citizenship card launch tawragani hairiba card ase leba asagi citizenship ni haiba khanglaba khakta da issue tawragani hairiba document asina Indian citizen ni haina proof tawnabagi
ꯄꯤꯕꯒꯤ ꯐꯥꯏꯅꯦꯜ ꯗꯣꯀꯨꯃꯦꯟ ꯑꯣꯏꯔꯒꯅꯤ ꯍꯥꯏꯔꯤꯕ ꯀꯥꯔꯗ ꯑꯁꯤ ꯑꯇꯣꯞꯄꯁꯤꯡꯅ ꯁꯥꯕ ꯉꯝꯗꯅꯕ ꯌꯥꯝꯅ ꯁꯦꯀ꯭ꯌꯨꯔ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯣꯗꯔꯟ ꯑꯃꯁꯨꯡ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯕ ꯑꯥꯏ ꯀꯥꯔꯗ ꯑꯃ ꯑꯣꯏꯒꯅꯤ ꯁ꯭ꯃꯥꯔꯠ ꯁꯤꯇꯤꯖꯦꯟ ꯀꯥꯔꯗ ꯁꯤꯖꯤꯟꯅꯗꯨꯅ ꯑꯥꯏꯗꯦꯟꯇꯤꯇꯤ ꯚꯦꯔꯤꯐꯤꯀꯦꯁꯟ ꯆꯠꯊꯕ ꯑꯁꯤꯅ ꯍꯦꯟꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ ꯍꯥꯟꯅ ꯆꯠꯅꯔꯝꯕ ꯑꯥꯙꯥꯔ ꯀꯥꯔꯗ ꯑꯁꯤꯅ ꯕꯦꯡꯀꯤꯡ ꯑꯃꯁꯨꯡ ꯑꯇꯩ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯛꯁꯆꯦꯟꯖꯅꯆꯤꯡꯕꯁꯤꯡꯗ ꯁꯤꯖꯤꯟꯅꯒꯅꯤ ꯚꯣꯇꯔ ꯀꯥꯔꯗꯅ ꯚꯣꯇꯤꯡ ꯈꯛꯇꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯅꯤ ꯔꯦꯁꯟ ꯀꯥꯔꯗꯅ ꯄꯕ꯭ꯂꯤꯛ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯁꯤꯁꯇꯦꯝꯗꯒꯤ ꯆꯥꯅ ꯊꯛꯅꯕ ꯔꯦꯁꯟ ꯑꯃꯁꯨꯡ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯂꯧꯕꯗ ꯁꯤꯖꯤꯟꯅꯒꯅꯤ ꯑꯗꯨꯒ ꯄꯥꯟ ꯀꯥꯔꯗ ꯑꯁꯤꯅ ꯏꯟꯀꯝ ꯇꯦꯛꯁꯀ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯁꯤꯡꯗ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯔꯤ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯏꯟꯖꯤꯅꯤꯌꯔꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯑꯐꯕ ꯏꯁꯤꯡ ꯄꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯏꯠ ꯄꯦꯄꯔ ꯑꯃ ꯄꯨꯊꯣꯛꯎ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯏꯟꯗꯤꯌꯥ ꯄꯨꯝꯕꯒꯤ ꯌꯨꯝꯊꯣꯡ ꯀ꯭ꯔꯣꯔ 16.35ꯇ ꯑꯐꯕ ꯊꯛꯅꯕ ꯇꯦꯞ ꯋꯥꯇꯔ ꯏꯁꯤꯡ ꯐꯪꯍꯟꯅꯕ ꯀꯨꯝꯖꯥ 2019ꯒꯤ ꯏꯟꯗꯤꯌꯥꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯊꯧꯔꯝꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯧꯗꯣꯛꯈꯤꯕ ꯖꯜ ꯖꯤꯕꯟ ꯃꯤꯁꯟ ꯑꯁꯤ ꯃꯅꯤꯄꯨꯔꯗꯗꯤ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯏꯟꯖꯤꯅꯤꯌꯔꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯣꯐꯤꯁꯤꯌꯦꯜ ꯔꯦꯀꯣꯔꯗꯇ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯑꯐꯕ ꯊꯛꯅꯕ ꯇꯦꯞ ꯋꯥꯇꯔ ꯄꯤꯔꯦ ꯍꯥꯏꯅ ꯃꯔꯤ ꯂꯩꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯇ ꯄꯤꯔꯝꯂꯦ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2024ꯒꯤ ꯗꯤꯁꯦꯝꯕꯔ 31 ꯐꯥꯎꯕꯗ ꯏꯟꯗꯤꯌꯥ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯍꯥꯎꯁꯍꯣꯜꯗ ꯀ꯭ꯔꯣꯔ 12.17 ꯈꯛ ꯑꯐꯕ ꯊꯛꯅꯕ ꯇꯦꯞ ꯋꯥꯇꯔ ꯄꯤꯕ ꯉꯝꯂꯦ ꯑꯗꯨꯕꯨ ꯋꯥꯇꯔ ꯔꯤꯁꯣꯔꯁꯦꯁ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯂꯥꯎꯊꯣꯛꯈꯤꯕ ꯃꯤꯁꯟ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯂꯩꯕꯥꯛ ꯄꯨꯝꯕꯗ ꯆꯍꯤ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜ 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯝꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯅꯅꯕ ꯃꯇꯝ ꯌꯩꯊꯣꯛꯈꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯃꯤꯁꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯏꯟꯗꯤꯌꯥꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯊꯛꯅꯕ ꯑꯐꯕ ꯇꯦꯞ ꯋꯥꯇꯔ ꯄꯤꯕ ꯉꯝꯗꯅ ꯂꯩꯔꯤ ꯂꯣꯏꯅꯅ ꯍꯧꯈꯤꯕ ꯏꯟꯗꯤꯌꯥꯒꯤ ꯂꯣꯛ ꯁꯚꯥꯒꯤ ꯕꯖꯦꯠ ꯁꯦꯁꯟꯗ ꯌꯨꯅꯤꯌꯟ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯃꯟꯅ ꯃꯤꯁꯟ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯁꯦꯟꯐꯝ ꯂꯨꯄꯥ ꯀ꯭ꯔꯣꯔ 67 ꯄꯨꯟꯅ ꯀꯥꯏꯊꯣꯛꯇꯨꯅ ꯁ꯭ꯀꯤꯝ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯊꯛꯅꯕ ꯑꯐꯕ ꯏꯁꯤꯡ ꯐꯪꯍꯟꯅꯕ ꯂꯥꯛꯂꯤꯕ 2028 ꯐꯥꯎꯕ ꯃꯇꯝ ꯁꯥꯡꯗꯣꯛꯈꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯧꯈꯤꯕ 2019ꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯅꯨꯃꯤꯠꯇ ꯍꯧꯗꯣꯛꯈꯤꯕ ꯖꯜ ꯖꯤꯕꯟ ꯃꯤꯁꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯒꯣꯋꯥꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯑꯐꯕ ꯊꯛꯅꯕ ꯇꯦꯞ ꯋꯥꯇꯔ ꯄꯤꯕ ꯉꯝꯈꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤꯗ ꯄꯨꯟꯅ ꯌꯨꯝꯊꯣꯡ 2.5 ꯇꯁꯦꯡꯅ ꯑꯐꯕ ꯊꯛꯅꯕ ꯏꯁꯤꯡ ꯄꯤꯕ ꯉꯝꯂꯦ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯈꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗ ꯇꯁꯦꯡꯅ ꯃꯤꯁꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯊꯛꯅꯕ ꯑꯐꯕ ꯇꯦꯞ ꯋꯥꯇꯔ ꯃꯄꯨꯡ ꯐꯥꯅ ꯄꯤꯕ ꯉꯝꯗꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯤꯁꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯌꯨꯅꯤꯌꯟ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯃꯟꯅ ꯆꯍꯤ ꯑꯁꯤꯗ ꯆꯠꯊꯈꯤꯕ ꯂꯣꯛ ꯁꯚꯥꯒꯤ ꯕꯖꯦꯠ ꯁꯦꯁꯟꯗ ꯇꯣꯉꯥꯟꯕ ꯑꯈꯟꯅꯅ ꯃꯤꯁꯟ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯁꯦꯟꯐꯝ ꯑꯗꯨ ꯍꯦꯟꯒꯠꯍꯟꯗꯨꯅ ꯄꯨꯟꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 68,000 ꯀꯥꯏꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯀꯨꯝꯖꯥ 2028 ꯐꯥꯎꯕ ꯃꯇꯝ ꯁꯥꯡꯗꯣꯛꯈꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝ ꯑꯃꯒꯤ ꯃꯈꯥꯗꯅꯤ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯋꯥꯍꯪꯗꯤ ꯍꯧꯈꯤꯕ ꯏꯪ 2024ꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯁꯥꯝꯗ ꯂꯥꯛꯈꯤꯕ ꯈꯣꯡꯆꯠ ꯑꯃꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯖꯜ ꯖꯤꯕꯟ ꯃꯤꯁꯟꯒꯤ ꯃꯈꯥꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯏꯁꯤꯡ ꯄꯤꯔꯦ ꯍꯥꯏꯅ ꯚꯔꯆꯨꯑꯦꯜꯒꯤ ꯈꯨꯠꯊꯥꯡꯗ ꯂꯥꯎꯊꯣꯛꯈꯤ ꯃꯇꯝ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯣꯡ ꯁꯥꯅ ꯊꯣꯛꯂꯤꯕ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩꯒꯤ ꯃꯔꯛꯇ ꯆꯠꯊꯔꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗꯅꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯝꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯗꯨꯒꯤ PHED ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ PHEDꯒꯤ ꯏꯟꯖꯤꯅꯤꯌꯔꯁꯤꯡꯅ ꯑꯔꯥꯟꯕ ꯔꯤꯄꯣꯔꯠ ꯄꯤꯁꯤꯟꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯂꯩꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛ ꯃꯤꯁꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯊꯛꯅꯕ ꯑꯐꯕ ꯇꯦꯞ ꯋꯥꯇꯔ ꯄꯤꯔꯦ ꯍꯥꯏꯅ ꯂꯥꯟꯅ ꯔꯤꯄꯣꯔꯠ ꯄꯤꯔꯝꯕꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ PHEDꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯏꯟꯖꯤꯅꯤꯌꯔꯁꯤꯡ ꯑꯃꯗꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯅꯝꯊꯥꯛ ꯇꯧꯔꯝꯕ ꯑꯗꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯐꯣꯡ ꯐꯣꯡꯅ ꯎꯕ ꯐꯪꯂꯦ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯈꯔꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅ ꯑꯐꯕ ꯊꯛꯅꯕ ꯇꯦꯞ ꯋꯥꯇꯔ ꯄꯤꯔꯦ ꯍꯥꯏꯅ ꯂꯥꯟꯅ ꯔꯤꯄꯣꯔꯠ ꯄꯤꯁꯤꯜꯂꯝꯕ ꯑꯗꯨꯒꯤ ꯋꯥꯊꯣꯛ ꯐꯣꯡ ꯁꯥꯅ ꯂꯩꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅ ꯅꯝꯊꯥꯛ ꯇꯧꯔꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯂꯣꯛ ꯁꯚꯥꯒꯤ MP ꯃꯁꯥꯃꯛ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯑꯁꯦꯡꯕ ꯑꯣꯏꯔꯝꯕꯗꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯈꯪꯍꯟꯗꯨꯅ ꯄꯥꯏꯈꯠꯈꯤꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯁ꯭ꯀꯤꯝ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯗ ꯑꯐꯕ ꯊꯛꯅꯕ ꯏꯁꯤꯡ ꯐꯪꯍꯟꯅꯕ ꯈꯪꯍꯟꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ